Mioiba Kunaida Madi Mahusha Saktam the Chowna Chaiting Piriba, plastic yauna solid wasting, Kanglon Jumna, Loishina Balanga Lupa Kror Kayachang Tabak Paikat Libasiki Manung Channa, India Gi Aspirational District Chamataraganito Kangat Pada, Manipur Gi Oin Amat Oine Yauriba Chandel District Tadi fell Oire. District Asiki Jafo Bazar Madimasika Koi with the labor cool sing the gay. How keep a Chahi Kayagi Mamang the Ginumit Kudingi left and a Putokliba, plastic yauna tongan solid wasting. District asidadi treatment tawbagi mahutta mai tharaga manghalamle oidam liba fibam mas impact news ki team amana district asig headquarter tamna changlakpagi welcome to Chandel district headquarter haina thariba gate ki hek manak maktada Jafo Bazar authority na chalairiba garbage site asida hagthengna na chatuna yengshilubada thengna rakibani Garbage site asida Jafo Bazar amadi mashikya koibada laiba khulsingda laiba chaurakna mioi lishing kun henbana numit khudingi puthokliba plastic yauna solid bus singbu mai tharamba thengna rakhi loinana nong tabana maram oiraga modakai amadi apu masa maraktagi thorakba mahi machum mayam adusu national highway gi lambi mayaida chentharakla matung mahaturel da amuk tasil lakhi Fibam Masiki Matang the Jafo Bazar Authority ki Joint Secretary W.S. Ningamna, Mafam Masida Modakai Lang Toktona Mai Thabana, Mioiba Amadi, Maushagi Saktam the Chowna Chaitang Pi Haibasi, Makoi Shukhangi. Adubulangang Nangasi Fauba treatment Tobagi Matauta Tapak Matapaikat Pidri, treatment Tobagi Chapchaba knowledge Adusu Makoi the Laitabana, Chahi Kaya Si Mai Thaduna, Manghanduna Lakibani Heidi. Treatment Laitabam Maramna, Hoida Purapa Amudakai. Asi may dum direct habaneva environment gi adwada gi awareness mayam su leinabnina haibdi si pollution se may thabada adugi pollution se koi miyoibada effect yam lei haibisi toina khangba ngaktani ai isamak na su khange adugu sai gi treatment haibado leiba tarabadi sab san na jaga phajaba leiba tarabadi adugi do environment do safe oigedra haibagi adugi sab san na adugudi leijai Amaromda Oiram Liba Fiba Maduki Matangda Chandel Naga People's Organization CNPOG Finance Secretary Lungkim Chothena Makhatana Unavada Aspirational District Program na Mapungoy Mityang Thamliba si Health and Nutrition, Education, Agriculture, Water Resources, Financial Inclusion amasung Skill Development loinana Basic Infrastructure Samgatpani. Adubu district asigi miyam gi health ta khwaidagi maru oigadawriba solid waste management gi thabak asidadi district asi fail oibagi mathakta turel sing asigi ising sizinariba miyoising dasu chawna chaitheng fanglei maram asina hiram asida lainga ki mari leinaba maru oina environment department amadi Manipur Pollution Control Board amidiyang changbiyo amadi athuba matamda solid waste ki treatment plan ama sembiyo haike Sigi dumping areas le bazar board na yengsandana laibani aduna moina ngamjabse khomjaraga sido hundoglaga moigi upai haibabu mai thadokpa adunga ta moigi option do bazar board na wana hona bi daga lainare Manipur government of Manipur madi government of India da thamjini midi solid waste management gi treatment macha ama athu bida tobirade public miyam na pen bo igini haibse thamjani